XE variant India Yourakle COVID-19 की variant सिंगी मनुंग द यामना लौना गनबा variant अमनी हाइना पानरीबा XE variant India यौसिलक्तुना ngarang ahanbo oina Mumbai da miyo yama positive oiba thengnare agency dagi phangba paw asigi matungi na positive oida ba miyo yase Mumbai ge Briha Mumbai Municipal Corporation na konba mafam dagi ne mahak aruba layong amata uthokpa laite haide COVID-19 gi XE variant ase hana Malem da thengnari ba tongan ba variant sing asidagi hena sandokpa variant ama oiramba yai haina mamangi chaiwol da World Health Organization na phongdo kiba laikhrabane variant asina positive oiba thengnakraba masagi chahi yankairom surba miyoy ase custom designer ne mahak haukiba February thada Southern Africa dagi halaklaba matung March anida COVID-19 positive oiba thengnakibane United Kingdom gi oina tha asigi ahum da XE variant ke ahanba case thengnakraba tungda haujik phawba da laibak aduda variant asigi apunba case 739 thengnakre WHO na phongdorokpagi matungina variant ase Omicron dagi tara hena sandokpagi chang wangi haire Minister Biswajit na mining sin liubu masa sakna yokpi gadawre social media da viral oikiba Tamenglong district ki Dailong dagi pikliba nupi macha amana maupwa nupabu school karakpada pamduna laklaga mahitam khibagi photo adu urubada agriculture minister TS Biswajit na nupi macha aduna graduation ki thak phawba mahitam bada achangba khudingmak mahangna puthokani haina laukthokibagi matungina ngarang Tamenglong dagi nupi macha mining sin liu chahi tarabu Minister Biswajit amasung mahaki loinabi Junraiwon na mahaki Sanjen Thongda laiba official residence da masada macha sakna taramna okpi baga loina na nupi macha du Imphal gi afaba school amage boarding da thamlaga mahitam ba hauhangadawre lambi da gari khamandabagi mayokta pauna kaithel gi dukan sing thonglo na ba warep na khre pauna amadi thangal kaithel gi lambi paring da gari parking oiba yaroi haiba order ama Imphal Municipal Corporation IMC na thokibagi mayokta pauna kaithel ge dukan phamliba singna ngarang dagi matam kakana dukan hangdana ba phirep laukhre Imphal Municipal Corporation gi cherol aduna hai Khuyathong crossing dagi hauduna thangal kaithel gi lambi paring amade Sun Medicos mapadagi hauraga pauna kaithel gi international market fabugi lambi paring da hana gari parking oidamba du hena lambi chinbagi awaba mayok nabana makha taba cherol ama thoktriba phauba gari khamba yaroi haina palle thangal kaithel dagi ima kaithel number 1 lomda khamlamba gari sing adu Maharani thongdagi Kasturi thong phauba amadi Kasturi thongdagi Tangjabi leirak manakta laiba Nagana lagi mathakta slab hairaba mafam aduda gari 4-wheeler amadi 2-wheeler sing khamgadabane maramaduna lambi paring asida lairiba dukan mapu financial institution singi official amadi yumoina lainariba miyoi singi gari nauna semliba parking asida khamnabagi damak Imphal Municipal Corporation gi office dagi vehicle passing semnabasu khangalle loinana hanana parking oiram lingai manungda niyam sumna gari khamdabana lambi ka hena chinnaba machak ohelli haire amaromda IMC na gari parking ohenba yaroi haina thokiba cherol adubu yaningdaba phongdokpo oina pauna kaithel gi lambi paringda dukan phamliba singna dukan thonglon bagi khongjang ngarang dagi haukhre khongjang aduda saruk yaraduna dukan phamliba Syam koba miyo yamana paumi singda hai COVID laichat laibana chahi ani hena dukan phamdabage awaba kaya mayok naduna lairibane adubu ngarang thorokliba cherol asina pot sit pawat lei lambi paring asida dukan phamliba sing gari sing khamduna thamganu haidabade yaninge adubu pot sai leiba lakpa miyoi singi gari su khamba yaroi haidabade dukan phamliba miyoi singna yaba ngamloi thangal kaithel gi oinadi naganala mathakta gari khampham gi khudong chaba lei pauna kaithel gi oinadi asigumba makhal gi khudong chabasu amata leite pot leiba lakpa miyoi singi gari khamba yadrabadi pot yondrabasu yare laingakna lambi hangna thamba pamlabanina dukan thonglon bagi khongjang ase changsin bane mafam asida dukan phamliba miyoi khudingmak imung manung punari wangakta ne laingakna karigumba ahongba ma thamdringai mamangda kari akaiba lakpa yabagi haiba singsu khantha nengi matam kuina COVID ki laisana maram oidaga dukan phamlaktabadagi awaba mayok naduna laklingai asida pot amuk sitana ba laingakna honarakpani haina lawdaba ngamdei maram aduna makhoigi awaba sing laingakna yengduna gari parking oiba yaroi haibagi cherol asi athubad handokpiyu hainasu makhatana phongdokhe miyamna ising phangdabagi wanaringaida Bapupuragi lambidana ichau thokle Manipur gi ching amasung tamge mafam kaya marom da thakna chana ba ising phangdabagi awaba khamthengna mayok naringai ge chairakta MLA Minister singi laifam oiriba Bapupuragi lambida nong sungsu sudana ichau thokle ke Megachandra MPCC ki president ki thaupu ba haukhre
Sangai oiramgani singnaba asemba sa Mantri Pukhrida haunabi matungina dispose tawkhre. Haukiba Mars 38 Komla Khong Mayai Lekai da leiba Maulana Aslam Kasmi kauba miyoi amadagi fagalakhiba KG 18 romgi oigadaba sangai gi oiramgani singnaba sadong sing haunabi matungina thabak laukhalaba matungda Mantri Pukhrida leiba Central Forest Division gi office complex ta phumjinduna dispose tawkhre. Haukiba Mars 38 da asemba sa asiga konana fakhiba Maulana Aslam mari lainaba court ta puthoklaba matung numit mangani gi police remand lauthakre. Ngarang amukhan na court ta puthokuna ahenba numit mangani makhata na police remand pinaba Central Forest Division gi maikei dagi pukhatkiba nei. Court na numit humni makhata na police remand pirakhe. Imphal East gi adaksha gi yumgi gate bom pokhaikhre wakat mifam chathakre. MP Sanazauba Laisemba na Maitai bu ST list ta salhanaba parliament ta pukhatkre. Rajya Sabha gi MP Ningthau Sanazauba Laisemba na Maitai bu Indian Constitution gi Article 342 Clause 1 gi makhada Scheduled Tribe list ta salhanaba Rajya Sabha da ngahan pukhatkre. Rajya Sabha da ST gi wafam puthokiba Ningthau thagat le committee. Manipur gi Ningthau su oidiba Rajya Sabha gi MP Sanazauba Laisemba na Rajya Sabha da ST wafam pukhatkiba du Scheduled Tribe Demand Committee Manipur SDDCM ge cherol amana thagat pa phongdorok le. Tengnokpal Police na lupa crore 13 lakh 12 gi drug fare. Tengnokpal District Police na war against drug ki makhada leptana sangsilak pa khongjang ge manungchan na pung mari gi manungda drug transporter ahum dagi lupa crore 13 lakh 12 rong gi drug phaba ngamle. Press na phangba pawda Tengnokpal District ki SP Golian Mangge makhada Tengnokpal Police Station gi OC Inspector Ningaulen amasung Sub Inspector A Bidena lusingba team amana nungthil pung amarom taba matamda Tengnokpal Police checkpost asat awok sing check tawduna leiringai singnaningai oiba mawongda I-20 car ama lakpadagi khamduna check tawba matamda gari aduge manungda sapon cap 52 da brown sugar chawrakna kg 2 gram 112 rom yauramba thengnakhe hairiba polam adu chawrakna international market ta lupa crore mariga lakh 13 lising kunlom oiramgane thokdok adu da gari adubu thorakpa Senapati district ke Lai village dagi W Mathu Hema chahi kun mathoi apokpa Wilson Sufa King Makata na nungthil pung 2 minute 13 rom taba matamda hairiba mafam maduda asat awok sing check tawringai da Renault Duster car ama singnaningai oiba mawongda lakpadagi check tawkhe. Check tawbadu da gari adugi manungdagi tongan ba soft cap 55 da yauramba chawrakna kg 2 gram 242 rom gi brown sugar fagat khe hairiba potlam adu international market ta lupa crore mariga lakh 59 lising hompurom gi value oigane gari adu da yaurakpa miyoi ani amasu fakhe faraba miyoi ani adudi Senapati district ke Lai village dagi H Wilson sahi kunithoi apokpa ke huimi amasung Solomon sahi kuntraga mathoi apokpa mekhone makhata na numidang waidam pung 3 rom tabadasu Tengnokpal district police na Maruti Brisa car amadagi sapon cap 12 da yauramba brown sugar kg 2 gram 140 su phagat khe hairibasi international market lupa crore 3 lakh 19 lising marfu rom oigani haire thokdok aduga mari leinana miyoi amasu fakhe faraba miyoi edu more ward number 1 dagi hemkhomang baite chahi 13 apokpa Anthony Jamhol baite ne BJP ki chahi 92 suba mapokumon pangthokre Party ki thomi ama oina chawthokpa phawi Chief Minister N Biren haikhrei BJP ki chahi 92 suba mapokumon na lakpada party ki thomi ama oina chawthoksaba phawi party asibu haudok piramba Dindayan Upadayana lairaba tuhat piraba kayabu awangba thakta pukhat piramme Minister tarakani thoi hapkhraba tungda kunna minister phangaudrabada BJP lengak tamba ngamde ibobi hanagi Chief Minister CLP gi leader o ibobi na haikhrei Minister taragani thoi hapkhraba matungda laihoriba BJP gi MLA kunna minister phangaudraba matamda BJP lenga kari oirakadaba no tamba ngamde wafam ase ngarang Congress babanda MPCC na sinduna nauna president khalaba Kaisam Megachandrabu okpagi thoramda mahakna phongdokhibane nongmai paiba rapist ki yaifa thoni pangthokre Women Against Crime na puthokpa chaitheng film industry gi ahanba Manipuri digital film nongmai paiba rapist ki yaifa thoni thoram ngarang kongbada laiba organization asigi Women Short Stay Home da pangthokre film asigi director story script play Robita Laimane assistant director na N Biswajit ne maruoiba saktam langliba artist sing na Suras Ngasepam Ithoi Gepilina Bindurane Ghanasyam Thoithoi Ratan Khekman
Bogen Gyaneswari Kennedy na Chingbani haina Advisor S Sovita Devi gi cherol na haire. Aroi bada tabiri bakum namakpu thagat sari.